lupa la kuntra taruk hena changna haingang chingda semgatliba polo statue asi maru oina laikai gi miyamna ngak senba mathau tai haina tourism director W Ibohol singna phongdokre World Tourist Spot ama oiriba haingang ching amadi masigi akoiba mafam sing luna na thamna na bohonariba haingang awang development committee gi ahanba foundation de gi thauramda director Ibohol na wafam asi phongdorakibani haingang chingda pangthokiba ngasigi thauram aduda pradhan K Jayanta S Tondang amadi committee asigi president W Lokendro susaruk yaki wangang kibasingna phongdokna rakhibada Manipur chakhatna bohonabada isa gi thodang yamna maru oi katokpaga loinana unity laina thabak tawrabadi chakhatlamjelda mangsil thaba ngamgani Manipur da waikhu culture gi hainabi thadoklasi haina phongdoki director Ibohol na makha tana phongdokibada G20 gi program ama February thada haingang chingi budau marjing polo statue gi complex ta pangthokani miyamna CM na pamliba manglan asi mangphauna hanna bohotna minasi haiki Divide and rule policy chalaina bohotnariba mioi singdagi lapna laisi haina RD&PR minister Yumnam Khemchana phongdokre Koireng Youth Organization KYO na sinduna Kangpokpi district ki manung chana laiba kamu Koireng khulda numitaruk ni chupna chatharakliba nifumapan suba General Conference cum Sports Meet 2023 loisanbagi thoramda wafamasi Minister Y Khemchana phongdokibani thoramatuda Iscom ki advisor N Rojendro amadi KYO gi president RN Boipu Koireng na athoba mithunglen oina saruk yakibaga loinana sports amadi culture competition da makok mathang tarakraba singdasu manamatu Yentoki Y Khemchana makha taraduna kamu Koirengi khunja singna thengnariba awaba sing asi koknanaba lengakna angamba thakta hotnagani isagi furup chawkhananaba hotnabada isagi hawrafam ningsingba mathau tai Maitai Kanglup ki maraktasu atopa jati gi lining laison chatpa yaurabasu masagi chatnabi amadi hawrafam kaudabugum Koireng Kanglup nasu isagi hawrafam Maitai gi community daina hawam khat kurisi Maitai na did not forget their origin atopa kanma salasu magi origin duri ngana salebako cheina Koireng jati dasu hajeningi kanagumma mana pamdar Christian sapa kanagumma pamni Hindu sapa masi athimba bomthokte jabum toi but hoi forefather na kaidaronge kari chanabi English kaum tokesi sarkar sigi lusingiri ba sigi and balancing honorable minister na go to hill go to village ai kana gumna kayem na bayawa thene basi Manipur gi prajana lana bisado ba lana sando pasi kasu tade adana aikoi masen nusi jana na leitragadi hanagi leramba aikoi gi marakta divided policy sanarakanda aikoi masen khaibum tahalaga marakta yogna tanjin bagi rajniti ba koi tawlarosia Thoramaduga mari lainana Iscom ki advisor N Rajendro na phongdokibada BJP ki lainga klak padagi chinggi khunja singna anopa punsi mahing ama hingba ngamle amadi asigumba conference asina leibak ama chawkhatpa purakna bohotna bada kanaba kaya piba ngamlagani asigumba conference asi tampaki miwe singnasu matau tamjaningai ni nakalama romda naha khudimakna makoina apamba lambida thabak tawba matamda hena mai pakpa ngamna bagidamak mahegi thak yamdrabada graduation faubadi loisana bohona si haiki sahi kununga kuntra matamama ekoi jati furuki mark yam thajan dab lairuba ngasi ekoi koyeng jati sina sahi chama suraka ni sing ong ta laibam thokra ne leke ko koina mang khrabane ba maiki de khari yawi kankul khari yawi mar khari yawi thado khari yawi simaina adu ngasi di ai ni kwai ni ngai jab se koyeng ana jati nu priya ti hai den ko koyeng mo de me na usi phawi seram ko lawruga choko pru ya mo na mo de trip to do na ti ama to do na ti ko loi ne khange adu so koyeng ne Manipuri ni hai na si lo de se ti gi dang to loi ne koyeng jati ko hai ngai de na mai na ai thagi phongbu sei New Zealand laibaki khwadiki chawba city Auckland da emergency lauthokre haukiba irai numita akan banong chubana maram oiraga ising ichaw thokpa amadi miyambu safagadaba mafamda lauthokpagi thabak chathabaga loinana emergency asi lauthokibani media report ki matung inna kalen ki matamda chugadaba nong ki chada humbudra manga nong mata chuduna Auckland gi yum lalol itik tawfam traffic lefam sing ising na thumjan ki amadi maimut ki ising ichaw asina Auckland airport taba lambi chatok chasinda apanba piki New Zealand Defence Force na mi hondok honjin tawbaga loinina khudaki laifam sinki
Chief Minister Nongtumbam Birena Ningthau Nursing ki mitam Myanmar ga tainaba ngamkhai more town da khinba haure athupada sangaragani haina phongdorakli CM Birena mahaki social media account da matam kaya ki mamang dagi ningzaraga lakpa aikoi Manipuri singbu tumna manghalamgadabadagi kankhiba kaya ki manungda ama oikhiba matam matu ki awaz singbu yenden tharak soibugum soiduna Manipur dagi ningthi turel wang malana tanthokhiba Manipur ki achangba mapari Ningthau Nursing ki mitam Myanmar ga tainaba ngamkhai more town da khinba haure athubada sangaragani haina phongdorakli Manipur ki miyam bu amadi more ki miyam pumna makpu mateng pangbibagi damak thagatchari haina makha tarakli Jerusalem da haukiba irai numit ki numidang da terror attack chathakiba adu India na condemn tawi hairi External Affairs Ministry ki spokesperson Arindam Bagchi na tweet tawraduna thokdok adu da laikhidraba singki imung manung ki awabada saruk yari haina phongdorakli Myanmar ki military government na laibak asigi mikhal da chatna gadaba anauba chatna kanlon lauthokre Myanmar ki State Administration Council na haukiba sakol se numita anauba chatna kanlon lauthokladuna political parties singna registration tawraba matung numit marfutarani ki manungda member lak ama recruit tawgadabani hairi adubu single reason da mikhal thengnagadaba singna tha ahum ki manungda member listing ama recruit tawgadabani hairi Political parties singna tha taruk ki manungda yamdrabada mafam chahum kunthra da office sing hangdokadabani masigi mathakta registration senfam oina kiat million chama deposit tawgadabani hairi anoba law asina numit homphuni ki manungda registration tawgadabani natrabadi mikhal da saruk yaba yaroi hairi anoba law asina hanandagi leiramba chana kanglon kharasu revive tawki